ngasi phongkiba tungan tungan ba Manipuri siphongsingi maruoibi i pausing myamna thamjagi ahanbada Manipur BJP na Sakti Pairakpa dagi AFSPA gi Saruk khara amadi yugi Athingba Louthokhre report salibasai English singani ga kungani thu asida Manipur na thangna na ahumlak suboina category taragani thu gi manungda nipanda North East state sing namtharaga Most Improved Small State Award phangbaga loinana AFSPA gi Saruk khara amasum yugi Athingba Louthokhre haina India Today ki report amana haidi India Today ki report asina makata na haidi bana BJP ki Chief Minister N Birena Lusingba Sarkar sigi matamda lamdam asida matam kuina thamlakhiba AFSPA gi Saruk khara mai pakna Louthokhre salibasai English singani ga kungani tho asida Manipurna thangna na ahum suba tamoina category taragani tho gi manungda nipanda khwaidigi hena performance wangna leiduna North East State sing namtharaga apiku state sing manungda Most Improved Small State ki mana phangkhre State of the State Award Manipurna English singani gi manungda score Lishingamaga saniga maudraga mathuga point manga Mizoram score Lishingamaga samaga nifuga treka point taru Arunachal Pradesh score Lishingamaga samaga nifuga nithuga point nipan Sikkim score Lishingamaga samaga kunga mariga point ama Nagaland score Lishingamaga sumnigi humfuga taruka point mapan Meghalaya score Lishingamaga sumnigi kuntraga mariga point ama aduga Tripura score samapan ga humfuga point manga phangkhibani salibasai English singani ga kungani thuki February kungani pan amasu March mangada tangkak ani thokna assembly kendra humfuda pangthokiba mikhala duda apunba voter sada 90.28 vote dakhi Prime Minister Narendra Modi amasum Union Home Minister Amit Shah na mikhala siga akanba campaign chathaduna English singani ga taraga treta pangthokiba assembly mikhala dudagi sit taraga matoi hengana punna sit kuntraga ni thoi fangduna Chevron Party asina mikhala sida itihas ama semkhibani loinana North East State asida ahanbo ina BJP gi sarkar lingki mikhala sida Congress na mamangi mikhal digi sit kungani pan hantharaga subnagi sit manga kaktada mai pakhi BJP gi sarkar gi ani supatam gi matam sei sigi Mars kuntraga mathoida Manipur gi district taruki police station taraga manga digi AFSPA Louthokhre haina Union Home Minister na Louthokhre Union Home Minister gi phirep aduda state asigi mi ayamana taram onaki AFSPA Louthokhre aduda Naga amasung Kuki singna Arif district sing yawkhidi sei sigi jun thada state cabinet na ILP gi base year si English ngamos mapan go humfu ga mathoida oina ba warep lokhi panba yabade Manipur ILP asi English ngani kungi January amadagi sana bawkhibani yamna lebak thiba thawdu ama oina sei sigi jun kuntrada Jeribam Imphal Railway gi Tupul Railway Yard ta paksana landslide thokgi territorial army gi samaga battalion gi army personnel kunga mapan yauna miyoi yankhagani pansikhi landslide ta nansin krap sing du rescue tawna National Disaster Response Force amasum State Disaster Response Force na satakiba operation adu July kun losinki Asumna Manipur Hill Area Autonomous District Council Bill 2022 sanahangadabani haina August thara economic blockade sataki khongjang adugi manung Bishnupur district gari mai thabadigi state pumba numit kyani mobile internet service thingjangki adugu nakalamoromda maitai lipuna Imphal da leiba asumgi office solonsinki sei sigi September kunga mathoida Manipur sarkar na state asitagi yugi Athingba Louthokhre yu legalize tawnabigi warep lokhi English singa mapan ga maudraga mathoidigi Manipur pumba dry state la fuktuna yugi Athingba thamlamba du cabinet ki warep aduna district headquarter lodging facility bed kundigi tadana leiba hotel singa mari security camp singdigi yugi Athingba Louthokhre loina mathau taba receipt puthoklaga yu puthok pusin tawbada ayaba pikhi sarkar na yugi Athingba Louthokhre ba duda kadama sumnupi samas na yaningdaba phungdoktuna mapam kya da wakat mipam satakhi Chief Minister N Birengi saye sigi ta manung sida tuan lahuluk kya gi kadar kya sarkar sarenda tokhi November kuntraga mathoida lahuluk manga gi kadar kuntraga mathoina khulai thadoktuna sarkar sarenda tokhi June thadana lahuluk amagi kadar taraga mari assessment tokhi maraksida All Manipur Health Services Doctors Association tuan demand kya taladun December kunga tagi numit ni sumna OPD thingba yauna tuan khongjang sing sangshilagani hena Louthokhre adubu sarkar gi wari sanaduna yanaba purakpadagi khongjang adu suspend tokhi yamna lebak thiba thawdu ama oina December kunga mathoida khopum lambi accident thokduna Thambal Higher Secondary School gi mahairoi taret amasum staff ani yauna miyoi mapan sikhi duga kayana asopanangki
Set Minister gi Anishuba Tam gi Ahan Say Sigi Manunda Poppy cultivation Mari Lendana case Samriga Maudraga Teret register Toki Village hit Mangayao na Mioi Satrek Ohum Fogaki says that Lupak Road Lishing a Mosaniga Marfugi Beluegadaba Drakiamas Fogaki Masigi Manunda Kani Kezi Sawago Humfu Duga Brown Sugar Kezi Sawa Yauri Hensu Paush na Makatana Fongdurakli Makasa truck point to form na Sai Shudaba Angana Gari Taraglabadi Mama Mapana Sarak Pangani Police Hayang asi Sai Lushilakpigi Bye Bye Numini Aduga Matangi Numina New Year Numini Masida Nupi Angama di Maruin na Hakia Shikmagi Turel Lakani Mapamasida Lalaga Mayaka Basinjak Sinba Lambi the Yungor Gari Taubuda to owning the Taudo accident is in the Tokana Bohonaminasi Oinana Sai Shudri Anganga Mama Mapa Sina Gari Pirga Tado Pirakano Gariguma Sai Sudaba Angana Gari Toraklavadi Mama Mapana Sarak Pangani Hana Shimai Police Station SDPO TS Manihana from Louthokhre Wapa Mrs. Shimai Police Amadi Transport Department Anina Kuchamnaraga Shimai Nongtongbamda Road Safety Gamari Lendana Miamna Gari Karamna Taugadagi Kanglon Kaina Gari Torakpa Sesang Yaudaba Sai Sudriba Angang Gari Torakpa Matamda Mahogi Matata Gari Karma Serak Pibi Yabigi Habigi Matanga Kangananaba Pangtukibe awareness program Amanda Fondokibini Tauramadu Magna Makata Dunaki Road Safety Highway Hausiki Matamda Yamna Maruidi Kariguma Matamda accident Singba Tokpagi Lamid Mishimina Yauri Basi Karamakai Police Amadi Transport Department Kanbangam Lavagi Pandamda Shiguma Tauramasi Pangtokani Impal Westki Oina Tuan Mapam Check Town of Police in the same Savaloide Kariguma Kan Mama Pasina say Shudrib Angax Gari Pituna Thorakpa Thingarabadi, Mama Mapasing the Oina Sarak Pigani, Sarasi, Motor Vehicle Eki Manungsana, Sahi Ohum Fado Pibi in Tragana, Lupalis in Kungamanga, fine Oina Tian the Shai. Egasi by Amadi, New Year Natana, Makatana Dumak Leragani, Lambigi, Levactiva Togdo Toktana by Equipunamana, Honamina Siswaki. You Talaga Gari Toba, Angang the Gari Tawan Mamadi, Marilena Besang Singao Drabadi Fagani, Adubumiamna, Picnic the Adumak Pang Toktuna, Harau Nungai Pungdokyo. Awareness program aduga mari leinana Impal West Transport Department gi DTO Hemochandra Irengbamna Fongdokhibida Sahi Luramdai amadi Anoba Sahi na lakpa National Highway sida maru oina Motor Vehicle Act ki matung ina miyamdi awareness pibini ngarang han khakta angang mayam ama accident thoktuna leikidaba yauribini loinana asu apan kya yaukibagi thaudo do ekhoi punamana khangnaribini handaktasu road transport ki ministry na lambi da gari kana thauba yu thalaga gari thawbagi sang henkalakle asigumba sahid awareness yamna pipa mathok torakle miyamna su isagi thaudang lawiduna isagi punsi amadi atopa mi ki punsi kanana bo khonamina siswaiki ngasigi thauramadu Shakmai Police Station gi OC amadi staff singna Toriel gi aruba mafam singda mi sangdana ba ribbon singba khaduna thamki haiden su paushna makhatana su phongdorakli